Hello guys, ma'am nungaibiri ngasidi yamna nungaiba interesting oiba topic ta tawjarake ma'am. Ngasidi akhoi mama ga iga thaina khamba thuibi haina ba wari dugi thuibina torama mafam haidi thuibina in saramba long khulama mafam na chatuna ma'am namjarake stay tunde leibiyo ma'am. Ei subscribe tawdiba hoje subscribe tawbiramo, like tawbiramo, share tawbiramo. Ngasidi akhoi mama ga iga chachadoine direct mafam duda chalaga haidi thuibina in cholamba thuibina 피 사람 मफम चलागा अखोइना मफम दु उच्चदोइने डाइरेक्ट मफम चच्चदोइने अखोइने इमिट मंगना दुगा वीडियो नमजरके मैम याम नुवाइने खले मैम आइगी चैनल जो सब्सक्राइब तौदबिया को सब्सक्राइब तौबिरमो लाइक शेयर तौबिरमो याम नुसिबिदुना ngasidi yam nungaiba अखोइना खंगदा यादबा अखोइगी टॉपिक मतांग अमनि हाइजे तारे अखोइगी मणिपुर मचा अखोइगी इरेचा कंगलेचा अमा ओइरगदि सिगी मतांगी खंगदबा यादबनि अखोइना जि मफम डाइरेक्ट चलागा मफम दुगा कोनना मतांग दुगी डिटेल दौ अखोइगी इमाना ममाना हाइतारे आइबु पोकपो इमाना खरा मागी खंगजबा नॉलेज तो खरा मैमने शेयर तौजदोरि मैम आई वीडियो स्किप तौबिगनो लोबे फाव येंबियो स्टे ट्यून दे लेबियो अखोइ हजि चच्चदरे अखोइ चलागा मफम यौ नमजरके मैम अखोइ थुबि युंखम यौसनजरे अखोइ ममागा ले अपेट अखोइ ममाजे खरा खंगबा माले सी मतांगदा अखोइ मादा खरा हायहनगे अखोइगी एरंगबन लमदमदा खंबा थुबीदा यावबा थुबीदुना फी सारामै मफम सिदे लेरे सी एरंगमनदनिको अखोइ माना खरा खंगजबदो खरा म्यामदा नॉलेज शेयर तौजगे सिगी मयाइदने अखोइगी कोनगी मखोंग मरी सुमाय युंगिदना सुमाय कोनगी मखोंग मरी अदो उपाम्बी अमना थुबीना फमगा फी साबगी मोरादौना हौई अखोइबि खंगौदे हल्लमना वारी लिबदा खंगबवानी अदगी अखोइगी फी सारगा अखोइगी फी कोनबाना फिगोंदो अदगी मोंगदो हौरमेना हाय हजि लो यानथतख्रेने अमता उद्रे अदो हजि उद्रिसे मतम कुइरबनिना सुम उदो अहल लोइसलकवा सुम ताउ चारकवा केली हजि अखोइ मातो मंदिर मा साजरे zaman to bam le hidai si jige mayai da natro si mayai hidai horam si thibina kana saram baje thibi yungam haje thibina pi sarama mafam je thibina pi sarama mafam je si mayai hidane si mayai hidane ba api akoi usarakke ujingi di sum tau saraga loina hal loira bine lo thokra mafam ida manto oma sare ado akoi iruning tho hara o matamda thibi yungam na lailam thopa na adugi sangela maga lailam thopa jina som nakanda thopa sonakanda thoga kitang wal habun koi thibina phi sabagi yongam makhong mari jingba dwaina u mari hawi hai ahanjina koi da wali liba matamda aduga koi gi phi saraga phi koningai phi gondo adumaina ju u ma ju mu tura hawi hai adagi thibina phamaga phi saningai gi nena mora manba u apungmom ja hawi hai thibina da phamma phi sai hai ado matang kuira banina sum taw chadana mani na tadana leirabnina naknariba kogi jumlo kairo nabana koi sing uina pusangi salambaji jai salamdabaji jai do matamgi matungina mangare leirama mayam do koi ado magi khubamnena makto oma sai mandir ama sai le kaina da mandir ama sule manto om jule sidai ne do loina mangare thaine gi oiba potnina u sidai da horam habdu jo loi mangare kuira aba potni na ba koi silai mafam je erengban dani ko erengban hawai ro sidai ju thare thoibi gi laisangan sidai ju am saungna phajana koi meitei meita sidai ju phajana thare yamna nuksiba wari ni thaine gi khamba thoibi gi matanga yamna mari leina ba yamna khangba minaga hanguradi moina fadana seng hairakani do koi khangjaba moi positive na badigi ahan do koi da ahan manakta chatkena lakpane moi positive oibadagi ahan duga unabagi tanja do phangdre do mafam didi phajana usarakke
ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯁꯨ ꯂꯥꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯀꯣꯔꯣꯅꯥꯒ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯆꯠꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯌꯣꯡꯈꯪꯗꯤ ꯂꯣꯏꯖꯔꯦ ꯑꯗꯨ ꯊꯣꯏꯕꯤ ꯄꯥꯠꯂꯅ ꯊꯣꯏꯕꯤꯅ ꯂꯣꯡ ꯈꯣꯜꯂꯝꯕꯩ ꯄꯥꯠ ꯑꯃꯈꯛ ꯂꯩ ꯑꯗꯨꯗ ꯑꯃꯨꯛ ꯅꯝꯖꯔꯨꯔꯅꯤ ꯊꯣꯏꯕꯤꯅ ꯂꯣꯡ ꯈꯨꯜꯂꯝꯕꯩ ꯄꯥꯠ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯈꯪꯗ ꯌꯥꯗꯕꯅꯤ ꯁꯤ ꯌꯥꯝꯅ ꯅꯣꯂꯦꯖ ꯑꯣꯏꯕ ꯄꯣꯠꯅꯤ ꯁꯤ ꯃꯐꯝ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯂꯣꯏꯅꯃꯛ ꯈꯪꯒꯗꯕꯅꯤ ꯈꯪꯗꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯅꯝꯖꯔꯤꯕ ꯃꯐꯝꯁꯤꯅ ꯊꯣꯏꯕꯤꯅ ꯐꯤ ꯁꯥꯔꯝꯕ ꯊꯣꯏꯕꯤ ꯌꯨꯝꯈꯝ ꯍꯥꯏꯕ ꯃꯐꯝꯁꯤ ꯁꯤꯗꯩꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯂꯣꯡ ꯈꯣꯜꯂꯝꯕ ꯃꯐꯝ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯁ꯭ꯇꯦ ꯑꯣꯟ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯧꯔꯤꯗ ꯁꯝꯃꯒ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯃꯐꯝꯗ ꯑꯃꯨꯛ ꯌꯧꯔꯒ ꯅꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯊꯣꯏꯕꯤ ꯄꯥꯠ ꯌꯧꯁꯜꯂꯛꯑꯦ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯊꯣꯏꯕꯤ ꯄꯥꯠ ꯊꯣꯏꯕꯤ ꯄꯥꯠ ꯍꯥꯏꯁꯦ ꯁꯤ ꯃꯐꯝꯁꯤꯅꯤ ꯑꯗꯩꯗ ꯊꯣꯏꯕꯤ ꯄꯥꯠ ꯍꯥꯏꯁꯦ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯉꯝꯕ ꯃꯐꯝ ꯊꯣꯏꯕꯤꯅ ꯏꯟ ꯆꯪꯉꯝꯕ ꯃꯐꯝ ꯊꯣꯏꯕꯤ ꯄꯥꯠ ꯍꯥꯏꯁꯤ ꯂꯩꯔꯦ ꯁꯤ ꯁꯣꯔꯥꯗꯅꯤ ꯁꯤꯁꯦ ꯁꯣꯔꯥ ꯀꯔꯥꯡꯆꯤ ꯍꯥꯏꯇꯥꯔꯦ ꯊꯣꯏꯕꯤꯅ ꯏꯟ ꯆꯪꯉꯝꯕ ꯃꯐꯝ ꯊꯣꯏꯕꯤ ꯄꯥꯠ ꯍꯥꯏꯁꯦ ꯁꯤꯗꯁꯨ ꯃꯣꯏ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯟ ꯁꯣꯜꯂꯤ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯃꯣꯏ ꯉꯥ ꯀꯌꯥꯝ ꯂꯛꯄ ꯐꯥꯕꯅꯣꯅ ꯉꯥ ꯀꯌꯥꯝ ꯐꯥꯒꯦ ꯉꯥꯗꯤ ꯑꯁꯤꯗ ꯂꯣꯏ ꯁꯥꯟꯅꯔꯦꯅꯦ ꯑꯁꯤ ꯑꯃꯨꯛꯇꯪ ꯏꯟ ꯊꯥꯔꯕꯗꯤ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯌꯥꯎꯗꯦ ꯌꯥꯝ ꯁꯤꯡꯕ ꯃꯥꯡꯈꯤꯗ ꯍꯦꯛꯇ ꯏꯟꯗ ꯊꯥꯕꯗꯤ ꯃꯥꯡꯈꯤ ꯑꯣ ꯑꯗꯨꯝ ꯆꯔꯥ ꯑꯃꯗꯤ ꯐꯥꯕꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯒꯤ ꯈꯪꯖꯕꯤ ꯅꯣꯂꯦꯖ ꯈꯔꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯖꯔꯛꯀꯦ ꯑꯅꯤꯃꯛ ꯄꯨꯔꯛꯑꯣ ꯃꯣꯔꯥꯗꯨꯒ ꯇꯨꯟ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯐꯥꯕ ꯐꯥꯗꯤꯌꯦ ꯅꯨꯃꯤꯗꯥꯡ ꯌꯥꯎꯗꯦ ꯍꯟꯗꯛꯀꯤꯁꯦ ꯅꯣꯡꯗꯨꯅ ꯆꯨꯕ ꯉꯥ ꯌꯥꯎꯗ꯭ꯔꯦ ꯉꯥꯗꯤ ꯑꯝꯇ ꯂꯛꯇꯕ ꯁꯤꯗ ꯀꯪꯉꯥꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯪꯉꯥꯁꯤ ꯀꯦꯖꯤꯗ ꯀꯌꯥꯝꯀ ꯄꯤꯔꯤꯒꯦ ꯀꯦꯖꯤꯗꯗꯤ ꯑꯣꯟꯗꯦ ꯃꯄꯨꯝ ꯑꯣꯏꯅ 2,000 ꯂꯤꯁꯤꯡ ꯑꯅꯤꯗ ꯈꯔꯕꯨ ꯆꯥꯎꯔꯗꯤ ꯊꯣꯏꯕꯤ ꯄꯥꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯥꯅ ꯃꯥꯒꯤ ꯈꯪꯖꯕ ꯃꯥꯒꯤ ꯅꯣꯂꯦꯖ ꯃꯇꯥꯡꯗ ꯈꯔ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯥꯏꯔꯣ ꯊꯣꯏꯕꯤ ꯄꯥꯠꯁꯦ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯉꯝꯕ ꯃꯐꯝꯅꯤ ꯑꯣ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯉꯝꯕ ꯃꯐꯝ ꯑꯧ ꯑꯗ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯐꯥꯁꯦ ꯌꯥꯝ ꯀꯟꯅ ꯆꯤꯛꯑꯦ ꯍꯥꯏ ꯑꯣ ꯇꯤꯝꯐꯥꯅ ꯆꯤꯛꯄ ꯇꯤꯝꯐꯥꯅ ꯆꯤꯛꯄꯗꯨꯗ ꯃꯥꯅ ꯅꯥꯃꯟꯈꯤꯗꯅ ꯇꯤꯝꯐꯥꯗꯨꯗ ꯁꯥꯞꯆꯩ ꯍꯥꯏ ꯍꯌꯦꯡ ꯀꯂꯤ ꯀꯔꯣ ꯍꯥꯏꯔꯤꯕ ꯖꯨꯛꯇꯨꯐꯥꯎꯗ ꯅꯪ ꯃꯤ ꯆꯤꯛꯄ ꯐꯪꯗꯕ ꯑꯣꯏꯌꯨ ꯅꯔꯩ ꯂꯣꯝꯕ ꯑꯣꯏꯌꯨꯅ ꯃꯥꯅ ꯁꯥꯞꯆꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯤꯝꯐꯥ ꯑꯆꯧꯕ ꯑꯃ ꯇꯤꯝꯐꯥ ꯑꯆꯧꯕ ꯌꯥꯝ ꯆꯥꯎꯕ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯃꯤꯗꯤ ꯆꯤꯛꯇꯕ ꯑꯄꯥꯛꯄ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯊꯣꯏꯕꯤꯅ ꯁꯥꯞꯆꯩꯕꯗ ꯇꯤꯝꯐꯥꯅꯦꯅ ꯍꯥꯏꯅꯩ ꯑꯩꯈꯣꯏꯅꯁꯨ ꯇꯤꯝꯐꯥ ꯂꯥꯏꯔꯣꯝꯕꯤꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯃꯐꯝꯁꯤꯗꯅꯦ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯉꯝꯃꯤ ꯍꯥꯏꯁꯦ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯉꯝꯃꯤ ꯃꯐꯝꯁꯦ ꯁꯤꯗꯩꯁꯤꯗꯅꯤ ꯁꯤꯗ ꯊꯣꯏꯕꯤꯅ ꯏꯟ ꯆꯤꯡꯉꯀꯥꯟꯗ ꯇꯤꯝꯐꯥꯅ ꯆꯤꯛꯏꯔꯕ ꯊꯣꯏꯕꯤꯁꯦ ꯊꯣꯏꯕꯤꯁꯦ ꯇꯤꯝꯐꯥꯅ ꯆꯤꯛꯄ ꯑꯣ ꯇꯤꯝꯐꯥꯅ ꯆꯤꯛꯄ ꯏꯁꯤꯡꯁꯨ ꯁꯤꯗꯩꯗ ꯏꯔꯩꯁꯨ ꯈꯔ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯁꯥꯞ ꯆꯩꯁꯟꯕꯅꯦꯕ ꯇꯤꯝꯐꯥꯁꯤꯗ ꯑꯗꯨ ꯃꯥꯗꯤ ꯃꯔꯩ ꯂꯣꯝꯕ ꯃꯤ ꯑꯝꯇ ꯆꯤꯛꯇ꯭ꯔꯦꯕ ꯑꯣ ꯃꯔꯩ ꯂꯣꯝꯃ ꯑꯗꯨꯏ ꯇꯤꯝꯐꯥꯗꯣ ꯍꯧꯖꯤꯛ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯇꯤꯝꯐꯥ ꯂꯥꯏꯔꯣꯝꯕꯤ ꯑꯣ ꯇꯤꯝꯐꯥ ꯂꯥꯏꯔꯣꯝꯕꯤ ꯍꯧꯖꯤꯛ ꯃꯤ ꯆꯤꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯏ ꯇꯤꯝꯐꯥꯁꯦ ꯆꯤꯛꯇ꯭ꯔꯦ ꯊꯣꯏꯕꯤꯅ ꯁꯥꯞꯆꯩꯔꯝꯕꯩꯅꯦꯅ ꯍꯥꯏ ꯑꯍꯟꯁꯤꯡꯅ ꯑꯣ ꯑꯍꯟꯁꯤꯡꯅ ꯊꯣꯏꯕꯤꯅ ꯁꯥꯞ ꯆꯩꯔꯝꯕꯩꯅꯦꯅ ꯏꯁꯤꯡꯁꯦ ꯑꯥꯕꯧ ꯆꯦꯜꯂꯦ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯠꯄꯨꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯗ ꯌꯥꯗꯕ ꯁꯤ ꯃꯐꯝꯁꯦ ꯐꯖꯅ ꯈꯪꯒꯅꯤ ꯁꯤ ꯁꯣꯔꯥꯗꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ
ꯊꯣꯏꯕꯤ ꯄꯥꯠꯀꯤ ꯃꯔꯤꯟꯅꯤ ꯌꯥꯝ ꯁꯥꯡꯅ ꯑꯥꯕꯨꯛ ꯂꯩꯈꯔꯦ ꯁꯤꯗ ꯊꯣꯡ ꯑꯃꯁꯨ ꯂꯩ ꯁꯤ ꯊꯣꯏꯕꯤ ꯄꯥꯠꯀꯤ ꯃꯔꯤꯟꯁꯦ ꯂꯧꯁꯤꯗ ꯃꯊꯪ ꯂꯣꯛꯇꯥꯛ ꯇꯥꯈꯤꯗꯣꯏꯅꯦꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯂꯧꯁꯤ ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯧꯁꯤ ꯇꯥꯗꯣꯏꯅꯦ ꯈꯔꯨꯡꯄꯥ ꯁꯤꯗ ꯐꯥꯎꯊꯈ꯭ꯔꯒ ꯂꯣꯛꯇꯥꯛ ꯂꯣꯝꯗ ꯇꯥꯗꯣꯏꯅꯦꯕ ꯃꯊꯪ ꯁꯨꯝ ꯊꯥꯎ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯈꯔ ꯆꯠꯆꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯪꯖꯕ ꯀꯩꯀꯥ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯌꯥꯝꯅ ꯆꯥꯎꯕꯃꯛꯇꯤ ꯅꯠꯇꯦ ꯌꯥꯝꯅ ꯄꯤꯛꯄ ꯖꯒꯥꯅꯤ ꯑꯩꯈꯣꯏ ꯏꯔꯨꯝ ꯇꯨꯔꯦꯟ ꯌꯧ ꯅꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯏꯔꯨꯝ ꯇꯨꯔꯦꯟꯒꯤ ꯃꯇꯥꯡꯗ ꯅꯝꯖꯔꯛꯄ ꯚꯤꯗꯤꯑꯣ ꯑꯩ ꯑꯃꯨꯛ ꯃꯊꯪꯗ ꯎꯠꯆꯔꯛꯑꯒꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯔꯨꯝ ꯇꯨꯔꯦꯟꯗ ꯌꯧꯔꯛꯑꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯈꯤꯇꯪ ꯃꯝꯁꯤꯜꯂꯛꯑꯦ ꯁꯤ ꯏꯔꯨꯝ ꯇꯨꯔꯦꯟꯒꯤ ꯃꯇꯥꯡꯒ ꯈꯝꯕ ꯊꯣꯏꯕꯤꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯩꯕꯨ ꯄꯣꯛꯄ ꯂꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯕ ꯇꯨꯔꯦꯟꯅꯤ ꯁꯤ ꯇꯨꯔꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯃꯥꯅ ꯋꯥꯍꯩꯒ ꯊꯝꯒꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯔꯨꯝ ꯇꯨꯔꯦꯟꯁꯦ ꯌꯥꯝꯅ ꯂꯨꯕ ꯏꯔꯨꯝ ꯇꯨꯔꯦꯟꯅꯤ ꯃꯥꯁꯦ ꯆꯦꯟꯕ ꯃꯇꯝꯗꯁꯨ ꯍꯪꯀꯠꯅ ꯆꯦꯜꯂꯤ ꯁꯤ ꯆꯦꯟꯕ ꯀꯥꯟꯁꯦ ꯀꯔꯝ ꯅꯥꯀꯟꯗ ꯆꯦꯜꯂꯤ ꯃꯈꯥꯔꯣꯝꯗꯩ ꯑꯋꯥꯡ ꯄꯥꯡꯅ ꯆꯦꯟꯈꯠꯄ ꯍꯪꯀꯠꯄ ꯍꯪꯀꯠꯄ ꯑꯧ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯨꯝ ꯅꯤꯡꯊꯧ ꯍꯔꯥꯎꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯔꯨꯝ ꯇꯨꯔꯦꯟꯗꯩ ꯂꯥꯏ ꯏꯀꯧ ꯈꯞꯄꯅ ꯀꯧꯈꯠꯂꯤ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤ ꯐꯨꯔꯥꯡ ꯊꯨꯡꯕ ꯏꯁꯥꯗ ꯂꯥꯏꯊꯨꯡ ꯇꯤꯟꯅꯨꯡ ꯂꯩꯕꯁꯦ ꯑꯋꯥꯡꯂꯣꯝꯗꯩ ꯂꯨꯞꯄꯒ ꯃꯈꯥꯔꯣꯝꯗ ꯐꯥꯎꯒꯠꯄꯗ ꯂꯥꯏꯊꯨꯡ ꯇꯤꯟꯅꯨꯡꯁꯦ ꯀꯣꯛꯑꯦꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏ ꯃꯈꯥꯔꯣꯝꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯐꯥꯎꯒꯠꯄꯁꯦ ꯂꯩꯊꯨꯡ ꯀꯣꯛꯑꯦꯅ ꯍꯥꯏꯕ ꯁꯤ ꯇꯨꯔꯦꯟꯁꯤꯗ ꯍꯣꯏ ꯄꯥꯞ ꯆꯦꯟꯕ ꯃꯤ ꯂꯨꯞꯄꯗꯤ ꯑꯗꯨꯝ ꯄꯥꯞ ꯀꯣꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯗꯤ ꯃꯥꯅꯤ ꯑꯗꯒꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯅꯟꯕ ꯃꯤꯗꯤ ꯀꯨꯝꯕ ꯌꯥꯗꯦ ꯁꯤ ꯃꯣꯠꯂꯤꯁꯤꯗꯤ ꯁꯤ ꯀꯪ ꯀꯩꯀꯩ ꯁꯦꯡꯒꯠꯈꯤꯕꯒꯤ ꯂꯣꯏ ꯃꯣꯠꯁꯟꯕꯅꯤ ꯑꯗ ꯀꯪ ꯃꯌꯥꯝꯁꯤꯅ ꯇꯥꯎꯁꯤꯜꯂꯛꯄꯗ ꯂꯣꯏ ꯁꯦꯡꯗꯣꯛꯄꯅꯦ ꯀꯪꯁꯦ ꯍꯟꯇꯛ ꯑꯗꯨꯒ ꯂꯣꯏ ꯃꯣꯠꯁꯟꯈ꯭ꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯅꯤꯌꯣꯝ ꯍꯤ ꯊꯧꯕ ꯌꯥꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯔꯨꯝ ꯇꯨꯔꯦꯟꯁꯦ ꯍꯤ ꯈꯕꯛꯂꯥ ꯊꯧꯕ ꯌꯥꯗꯦ ꯍꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯌꯥꯗꯦ ꯏꯔꯣꯏꯕꯗꯁꯨ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯇꯧꯗꯦ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯌꯥꯗꯦ ꯌꯥꯝꯅ ꯂꯨꯕ ꯃꯐꯝꯅꯤ ꯁꯤ ꯑꯩꯈꯣꯏ ꯏꯔꯨꯝ ꯅꯤꯡꯊꯧꯅ ꯀꯣꯟꯕ ꯃꯐꯝ ꯅꯠꯇ꯭ꯔꯣ ꯏꯔꯨꯝ ꯇꯨꯔꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯕ ꯌꯥꯎꯔꯒꯗꯤ ꯀꯛꯆꯤꯡꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯈꯔ ꯍꯦꯟꯇꯣꯛ ꯍꯦꯟꯖꯤꯟ ꯈꯛꯇꯅꯤ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯛꯄꯤꯌꯨ ꯇꯨꯔꯦꯟꯁꯤꯗꯤ ꯌꯥꯝ ꯁꯥꯡꯉꯤ ꯌꯥꯝ ꯆꯥꯎꯕ ꯇꯨꯔꯦꯟꯃꯛꯇꯤ ꯅꯠꯇꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯈꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯈꯔ ꯃꯝꯊꯔꯦ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯦꯡꯕ ꯂꯝꯗꯝ ꯀꯅꯥꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯣꯏꯗꯤ ꯀꯛꯆꯤꯡꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯈꯛꯇꯅꯤ ꯂꯥꯛꯄꯤꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯄꯤꯌꯨ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯪꯖꯕ ꯅꯣꯂꯦꯖ ꯈꯔꯗꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯈ꯭ꯔꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯏꯟ ꯑꯝꯇꯪ ꯁꯣꯜꯂꯒ ꯉꯥ ꯂꯛꯄ꯭ꯔ ꯑꯝꯇ ꯌꯦꯡꯁꯤꯃ ꯏꯟꯁꯦ ꯑꯗꯨꯝ ꯁꯣꯟꯀꯠꯂꯛꯏ ꯃꯥ ꯌꯦꯡꯁꯤ ꯉꯥ ꯂꯛꯑꯁꯨ ꯂꯛꯇ꯭ꯔꯁꯨ ꯁꯤꯗꯩꯗ ꯕꯣꯇꯜ ꯑꯃ ꯇꯥꯁꯜꯂꯦ ꯃꯌꯥꯏꯗ ꯉꯥꯁꯦ ꯂꯛꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ